Numitugi numidang oiramni. Imungi thabak loraduna Bimolga Chandaniga ngaibu oina thongkalamda pulap thokminarai. Rohitna Bethoigi tungoirap thorakpani. Makhoi anina thongkal mapa hek yaurakpaga car ama makhoigi thongkalduda khamlai. Abethoi chatlambadu chapleptuna car aduda tingak yengi. Rohit su makhong tabli thangduna car duda pisum suklap yenglaga Abethoi tamna lai. Gusan oiramgani chingnare manadi car adu hek ubada. Seconds kharagi matong car dugi backseat tagi Gusan kumtharai. Maithong da yamna rasi laiba minoga manoklaga Abethoi gi manaktamna changlai. Abethoi. Gusan oirambaduda Abethoi saharauna Gusan gi manakta propap changsili. Aya, Gusan, nang oira. Rohit su ure Gusan na gari dagi kumtharagliba adu. Thanglamba khongthangdu chapleptuna yamna hainadana bitlaitani yengi Gusanda. Humu khakrabani manu Gusansi. Hatokpa yabagi ayaba pirabadi Gusan bahat bangamgadaba mali Rohit ki matawsi. Gusan sa Bethoy dagi mityang putjoy thorakpada ure. Rohit na mangonda hainadana yenglamliba adu. Rohit hek uruba mikupdagi Gusan gi maithongda mami taramba haraubagi minokadu khudakta swai mangki. Gusan nasu onthong na che na krekhanna matham manungda saurami. Nang aingonda call tawraktre kaigino aidi ngasai na nangi call ngairi ni khangbra. Gusan na Bethoy da fat yenglaga noigi kungi get yaudringaida ini ama thengnari. Ini du nasu nangdo masak muna khangami. Aduda ini du pulap langminaraba. Abethoi mamaidu koilei leiduna. Ini du di kadai lehorage. Magi mayum du di noigi yaudrika lehoreda. Narak machin usaida. Ase haiduna Gusan na makhut thinduna tai. Oh, adu lao akhoi gi yumda hana. Wadu haiba loidri Rohit brap Abethoi gi manakta changlaklami. Aduga Gusanda saurangna ni yengduna hairaklami. Yarui changba. Abethoi se aiga thaba ama chatau leiribani. Gusan tingak Rohit da yengi. Aduga Bethoy da muk yengi. Abethoi Rohit da pairap yengkhatli. Ibani di kai thabak chatoiba. Rohit makhut namana lukhamgi masamduna li. Aduga latli hairaklami mamituna nagoyeta koyot otuni yenglaga. Aido aina haidudi nangonda aina aidu noi khungangse thungnaba turbubiona. Nangnasu hoi pubigena hai natra aidom chabataleba. Adu nangbu nahanwai matamdadi natomda chatba yam haina khidaine. Hojingna mu kaigino natomda chabatale haiduba. Rohit hanadagi kharaga sauningbaga Gusan na hujik amuk magi mathagda wanganglakpasida ulapa sinakre. Gusan da sauni yenglaga konjal wangkhatna hairaklami. Nangna thokai lege. Namai du kai khangdro. Ha, migi mamjangi daida. Nasagi nei mukado amta leijadrabo nangba. Abethoi ga Gusan ga panana Rohita mami khani yengi. Rohit na su ure Abethoi ga mityengdu. Matildo amutang kutyo thei aduga tumina muleikre. Abethoi sauhanba yaba tanjanate. Abethoi ni yanaba chatpadabani. Gusan na makhoi ani gi marakta lairiba makhairi. Abethoi Gusan da mon sindona nokfe tawraga hairaklami. Gusan kemta khannu ko. Akhoi da ngak sunphamuse. Lao, jaga thakise. Ngansunga lieba. Lao, changho lao. Ase haiduna Abethoi ga Gusan ga nokmi tawna changkhre Abethoi gi yumlomda. Rohit matomda hondoklami thongkal mayaduda. Rohit tu mamit paini yeng hawi yumlomda changkhribani duda. Machindasu pendana sol hawi. Akoi talu khoi gi lamsaruktasu moina leibiba. Aduga aingondo ina ram sudaba. Pili. Wada hairaga masu makongda thangningdabai tawna yumlomda changlakli. Abethoi hoina leiriba ningthi village asi nupi singi oinadi yamna safe oiba mafamni. Numidangda nupi na mapal thokpada asoyangam amata yaude. Crime amata thoktaba mafamni haiduna mayamna masak khangnaba village ama oiri. Khunja singdusu mabung mapawloina fanei ayambana. Thabag ama tawbada afabaromda khandokpa mi masingna heni yamna leiba mafamni. Aduna suni Rohina Bethoy khoida leiba matamda kananasu karisu haidrabasi. Adubu haine afaba leirabadi fataba kharasu leigani haina. Afaba mi masingna helabasu fataba makhoi kharasu adumak yauribani. Adubu fataba sing adu namthaduna afaba makhoina khulingba mafamni. Imung hek yaurakpaga Gusandi yumyai kada thariba ugi stool amada gitpham thei. Wa
Sidi phamba yam thi nungai. Abethoina wahai ama haige khanna maya he kathokpaga karamdagino khanghaude. Rohit su yumyaidida prapap changlai. Aduga sakak takna hairaklami Gusanda yengduna. Hoine yam relaxing oibani sima phamse. Kaigino hai ganda sigi yumse nangna laktringaidagi aina hana laklaga lerma phamni. Adugi khamba. Abethoi sorama sangno handoklaga Rohit on sili. Rohit nangbu kaino haibani. Kaigino nangna mariga gochiga adum tawra lirise. Rohit makut anina thabang mapada cross tawnaduna pullaga. Aina kaya sabi tawraga haise. Ha, aina harsi lalabo. Abethoi kari sukhumlakte mami khanadi Rohit yengi. Gusanna sukhangle Abethoi do I khara khara ka bahaurakle haibadu. Aduna Abethoi bu themjin bibo aina nangfei tawna hairaklami. Abethoi kemtha hairno yari. Magi sigumbu wahi siga mai leraga chendagbo Gusanna de kaidawrage. Do or die gi mine khoiso. Wado hairaga Gusan chimbal chinglap tawraga noi. Magi masada haujikti pumnamak challenge ngakto ina khankhre. Rohit kalambana rage haiduna chabyungna leikrabani haujikti Gusandu. Abethoi Gusanda amuk onsenduna. Nangatang layu ko ay chalo lagi. Gusan sohoy haibagom makuktu tapna nomi. Abethoi laksanglam na changlakli. Rohit so Gusanda muktang painiyang lamlaga Abethoi gi matunginduna chaksang na changlaklami. Abethoi do lairang managda famduna pahanamada famlaga singthagat bahawi. Rohit so hoy mai haida Abethoi gi managda table da lairiba chalo na patra du lauduna ising haba patra chawbadu dagi tengod amana ising kalaga sumhairi. Abethoi na chalon bada mateng pangsili bahaibaduni. Abethoi so mai thagat baloiraduna mamai di Rohita onsindabida hairaklami. Patra do pirosida. Rohit kari sahaida patra do paiduna Abethoi gi managda changlaklaga Abethoi da patra do pi. Abethoi so saurangnana Rohit yenglaga patra do lawi. Aduga lairang duda thangatli. Rohit chumjring lepi Abethoi gi tungoirapna. Gusan gi managda laisu chalo matumda laibado nangai bahaunari. Matumda tongan tajagena laina drama sida aidi gadawagi mai manag chatuiba. Abethoi matung fad onduna Rohit yengkhatlaga. Adudi nang chase lol hauragero ha ai mai manag toy lairage. Yade dusu. Ho aduni chalo yare Gusan managda laisu. Rohit paina Abethoi di yenglamnaga mamai hut laiki. Makhong tapli thangduna chatkre Gusan gi managda. Abethoi mami tamna isinduna sora masangno hondoi. Somda lukhoi su mapina na setuna yumdagi thoraglami. Courtyard tak hamduna lairiba gari dogi back seat to magi bodyguard amana hangdoi magi damak. Lukhoi gari manungda kakhatli. Aduga bodyguard aduso front seat da kakhi. Driver duna gari do getlom da thauki. Makhoi gi matungoina atopa gari ani ahum amasu inaki. Pung amamo gari do leptana thorba matung lukhoi gi gari do yamna luxurious soiba hotel amagi gate manung do janglaklami. Hana ne appointment laukraba oibana makoina manung janglakpada kanana su athingba mata pide. Hotel adugi parking lot da gari do khami. Lukhoi amadi magi bodyguard sing do mari kumtharai. Hotel adugi main door tamna lukhoi ga magi assistant amaga janglakle. Atay makhai dudi mafam aduda chaithokduna lehaure. Receptionist lairiba domda lagduna makoina janggadaba room na jingba atay information loina hangdoklaba matung. Lukhoi ga magi assistant aduga pulap lip adomda lagle. Aduga 6th floor tamna karakle. Lobby room adudagi room number 73 thiduna asumlai. Kona thangda room adu thengnare. Doorbell do khingi. Mikup kharagi matung miyai chalabi nupi amana thongda hangdorei. Nupi adu me mani. Lukhoi ga yamna close oina dinaba magi marupki sorgi nupini. Lukhoi nokfe tawraga. Good evening mema. Mema so nokfe tawna. Good evening. Manungda changlao. Ngasaidagi nang lakpa ngaibada akai warabani. Lambida jam thokpada khara thengkhre. Waruganu ko. Yumdagidi matam chana dum thoklakpani. Wado hairaga lukhoi room adugi manung changlakle. Kisor su sofa amada famlambadagi lukhoi changlakpa ubada famlambadagi hogatli. Aduga lukhoi bu harau welcome tawi. Maro somda langsinbiyo. Nungai jare maro.
Wado hairaga Lukhoisu sofa amada fami. Magi nakaldana magi assistant ado fami. Makhoige hek opposite oina badana mi amaga Kisorga punna fami sofa amada. Mayaidana table ama leiri. Mi amana snacks kharaga beverage kharaga order tawkhibani. Madu lakpa ngai boina ngak sumari tawsiko. Adugi budi kaisu kaideda. Ado marup na yamna luba phone da haiba yadaba wa kaina hari dubu kari oidoino. Yumda kari problem thokpa yauge. Lukhoi sora ma sangno handoi. Matawduda dam khangle. Mathayamna saba thaba ama leire haibado. Aigi janupaga nangina janupiga gi wafam ni maro. Kisor khangningna. Adu kaidoraba. Kisor sumdausi. Nangina jasu aigi jasu angang oire haiba ai khangi. Adubu akoina makhoida wasi simlo chinduna thamlabadi makhoisu mamit ngaurakpa yai. Ahenba pamlakpa yai. Madudagidi thokhaningdaba thodok kaya amasu tholakpa yai. Aduna thodok ado thokdringai mangoinana akoina hana thaba khara taphum thokpra khali. Luhongba mak natrabasu kari tawbe yai haibado ai khanaba pamini Kisor. Mikuk khara muna wakal tawi matay manaw anidu. Lukhoisu makoy anina wakal muna khanjasanu khanna wa matangang sindi. Mind distract ningde. Seconds khara wakal khalaba matong Kisor na tapna hiraklami. Adudi marup na hujagay ninglibasi. Angang anidasu asengu pumbasi luina haidoklasi. Masina tra. Mahani maro. Masina pagadra haina khali. Makoy anima hujikti yamna angang oiriba maksunatri. Apam nungsip haunarba ngaktani. Hujiki matamda tariba jat ki pau mayam siga ai sase leitapam khangdeni nangbo. Noigidi haina mama mai chawna lei angang sibu senabinaba. Aigidi mama leitaba machani ni. Mama amana yingsinbidraba machani ni. Aigi chathoibadi. Adumna haiganu damaro. Mama ge watpa leire haiduna thoibana ngasi phawbada nangi ijat sokpa yaba kari thabak putawrakene. Makhoigi chahi matang sidi ngawbu langbu matamni. Khara leiraga gyan adum tajakhini kaino. Madu yari moiba. Tamo Lukhoina hariba wasisu chumgani khale aigidi. Hoine. Kona wathong wan thok dringai hojiktagi hauna wamang yatlasi haibani ni. Hoi tamo. Ekhoigi su ichanupi se hayeng mafam sida thunglani. Ma hek thorpaga ekhoisu ichada wari se phajana sanana batawragi. Angang masel su hana dagi khangnabanina kaisu wainingai oidabra haina khali. Asoiba lakadaba kaya ama aina hojiktagi uba phangli. Adugini ni mema. Aini kai wafam se hudokli Kisor noklaga. Kaisu ikai ningai oidida sigidi. Ekhoisu ichanupi da hairagi. Marup nasu marup ke chanupa doda khara haibiro. Aisu makoy ani se kuina budi thamningdrabani. Rohit na master hegloibaga luhonga sira haina phawba wari haudoge khanba kuirabani. Marup no wafam se haudorakpaga mapa chap chanare. Lukhoi suno I. Maduna bu phaba jani ni Kisor. Khara mamsilakpa dwaida bimolga chandani ga su famdagi karakle. Sumangda da leptuna Abethoi bu kawi. Abethoi Bema tabro nangbo. Abethoi prap thoglai. Makhutta ising bucket ama paiduna. Tare ma thogle. Abethoi sumangda kumtharakduna ising bucket to makhoigi sumang matongi irujaphamadu da thami. Ima aigi manaba masu lakhawe. Namanaba kanano ne kaidobula ino khoidabo. College mun bai manabani aigi amluna dinaba. Hoi imungda changamo. Ekhoisu changanaba tawrage. Matomta leibado nungairamaro. Adugi budi Rohit su lehawe. Hoine. Kari no khara hairamlaga Abethoi su imungda changlakle. Mana manung changlakpaga ikan kanadana Chandani ga Bimolga su adum changlai. Rohit Abethoi amadi Gusan makoy ahom kari no khara chaduna leirambadu ure. Chandani na Icha oire akoy Abethoi ga yamluna tinai haibado. Icha gi mingbu kari kauge. Gusan su mamai fatnon khadli. Aduga nokmi khumlaklami. Ima Gusan gawi. Akoy na chabu budi ahan haurure. Ado pulap jamine sema chango. Yarani. Ima akoy sune hujukta phamdagi kari no yamna chare. Noi adum chatho. Wado hairamlaga amuk thokre.
Abithoi khoisu chaba loiraduna amu ikoi koina famduna wari kanna nungairi. Gusanga Abithoi ama jura semkhre. Rohit puna tongana tahali. Rohiti masadu khoirang khoi saunabana loirabani makhoi anigi mataududa. Tanjaduda Chandani amuk changlakle. Aduga thongjinda leptuna hairaklami. Bema, nang babana nang amuktane lao hai haubani. Mangolda re haubani na pado. Abithoi famlambadagi hogatli. Hoi ma. Busanda mukan silaga Abithoi makhata raklami. Busan, ibani thausi lao. Babada nang sumasak taki. Hoi. Asumna Busan makhoi ani thokre chaksangdagi. Rohit su machinda khungmuk tumthoklaga phamduna lehawi. Chandani chaksangda changlaktuna Rohit kinakalda phami. Rohit, nangbu kaidorage. Wado haiba phawba loidringai Rohitna fat khumi. Aihonda phawise kaino haiba aisu khangdre ma. Adu boba kaido. Ekhudam sauni. Chandani mikup khara Rohit ngak chanani yengi. Aduga tapna hairaklami. Nang ngasidi hanagi yamna manadene. Kaido yaurage se imada sengna hayuse. Rohit iting ting basakphamda Chandani da fat yengi. Ima. Kaido hayuni. Aise sagyam thibro. Chandani no fetauraga. Ichabu kanana masakti hairino ne. Sakta chuda rasidagi magundagi awatpa mata leitaba ichani. Kanana kari hairage. Rohit chinbal khajik lengduna nokfetawi. Gusandagi ainghen rohajaba. Chandani sunoklaga. Icha thoiba adudine sak amumam haibaduni. Somda Gusansu Abithoi gi mapaga ngahak wari sanaraba matung Abithoi khoigi get mapalda ngahak ngahu asum tharaklami. Tanjaduda magi pocket hapliba phone adu ringking laklami. Gusan chatlibadu chapleptuna phone du pocket agi lathoi. Screen du de yenglaga nokfetawna call du receive tawraga phone du nakongda thami. Ready orbo. Asum nakaldagi. Oire. Nungsu lakpa yarni. Nang ngasai lehauba mafamdudagi 2 kilometers mo awanglomda law aduga garden dugi signboard adum thelamani. Thank you damo. No problem.